Hello ma'am akhoi amuka yumda lae ko do handak lai sidi nungai bagi lakpa su natre aduna blog su lodre nungaitaba thaudak am thoe ba ko akhoi gi family da akhoi gi chiche gi manem box se lai gidre ba ko do adugi sorat lai ni ini adugi ado na blog su lowning ba su phawdre se sorat gi ni humni mamang da lakpa ni ko adum numit ki chiche hoi da su uk chalaga sanda halakpa dumaina su oire do mami na ngasi se dum memory oina ba lawro ai blog se lawre ni neton gai ga hana chakhale ko ma'am thabak to kalle ba yamna mami na mu ise man gai se am ga la pullaga la ge gari su chana roi aina do ei se ma'am sora chalai khanggu manghaure ko chiche gi chapal tonga lakpa du tonga chatli ni soran mafam jore ma'am hujikan se angang sing se porikha su obani na mi som ta leitre chiche he mana ki nupi masam ga chiche gi macha nu pa ga mase man gi macha nu pa ga na lei ga se loina saina ba se mi se mu do sina sida pukhalame ko khoina chakhat pada do gi ni ado ma'am ai se yum da thabak khara loisan ko channa tawramaga chichi ogi am kam mandop ta chalini ko awada papo sei thinba zone leita ba se ma'am yamna di wai ko thabak ama tawrak pada aidi sorat ama solak pai se su alai badi na te ko iche man ge se am gana sida se mini asigi sida se ba se su yamna lui haidi matam su changi magi niwo mayam su leidana ko nungdi nungaite ma'am ini se akhoina ka moida chacha ba se dum harau harau na tawjei ba ko ma se nungaite keidauni mi oina poklabani na adu sigi formality ma'am haidi magi ma'am sisu hona bada mi su ma'am changi ko ne ton so hedu se mi asomda so pana tangla su chapnari ado ei tarpon se mini ko ingonda tarpon se mawaina tarpon se heruk machan tare tawra se me tingdho adugai thoiding ka dudi bhamona dum hapa ge seng ka dudi heruk tu ta se moina heruk machan tare khak se maga pirini haigi se aduga seng hapa hona re ko ma'am seng hapa sisu asi ayuk ta semba sigani aba thabak kanna ri se ko alai ba thabak na te da ma'am sorat ama solak pai se haiduni ado tum khangjan da basu ya de khara su kwa khangjan basu phai khoi su am angang uri bani na du jam su khang de ko ahan jing na loina sem mini sem ba se ado idi tam ningi ni ma'am sigum ba se dum ai khangjan lengai phai khangjan ba da kari mangge ko ai dum ahan jing sigi maning da tanari ni su moina semi ka se yeng ni adu na kamai tawi noina mami su nungai tre handak matang se mami ga yam yana jai ba ko ini do haidi kay haini dum ngai ni gai na khana ba nungai na dabi ka taw de ba ko ini su mai de sa nungai ta ba ga se mami da tam na khona yam close oi je ya ba mami so na yam nungai tre su dum hala hanei lak pa da ahan nam lei bai du ga lei ta ba hai du ga phanai su mana de ko ma'am hauji ti yum do hangi ni da na do ise am ka mu ma'am chichi oi da mu la e man top te gi ise phiron ga hongdok tri ko dum chumna gi phia chamba ma se laga chatli ni ado pochei khomjalaga su porei ni ko lemhoba kari kra ma'am do adiya ga mapa ga mung la e phi se laktri bo lai ni chung chang mi yong ni ni sa bi pha masang ko laktro na ha chalo mako ka lubi nei ra papa na pai bi ne ton ta khare aduga ma'am ti asu ma phimaron hongdo ga mungman dop ta pure ko maste aduga isu nga saine gi setlamba du di phi do dum je dok chen ching gi na huje ga mungman dop se pe phi hongdo e ado am ko mu sakhala ga ma'am aise khoi gi sora to matam da mayek nai bi setlaga phambai mathau ta ya ba ma ko adugi amuk lowba lai ni aise chen thok ka chen jin ga da adum ke no taure nu sorat mafam jawre ma'am sorat mafam jawraga sorat hudagi tawre ko sorat ama son bai se ma'am arai ba thabak ti na te ko manung gi thabak ma'am lei ko khoina khangam da bewani handak ti phajana khange haidi jondo lei tabna chendok chenjin tawna mi do yamna leitra bani na ko handak ki khoina chen ba sida dum khange ba kyam jamna kuppi haido ko ado khangjan bai di mathau dai ko ma'am asi se ado asina sorat horam dai da kirton hana tawini ko ma'am arti toy ba kirton na te arti to bodo sigi arti se to boda mi puna mak haugat le ba ko ado haugalaga arti se da paisa sukat nei ba arti se to ba loiraga dugi paisa sukat toy ni mi sing se keno to ba arti se loiraga ne kat pa hona khare mi sing se
ꯅꯦꯇꯣꯟꯁꯦ ꯃꯌꯥꯝ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯐꯖꯅ ꯑꯣꯠꯄꯤꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯑꯩꯒ ꯃꯥꯃꯤꯒꯁꯨ ꯊꯕꯛꯁꯨ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯦ ꯃꯕꯣꯛ ꯆꯥꯁꯤ ꯃꯅꯥꯛꯁꯤꯒ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯂꯩꯔꯦꯀꯣ ꯃꯕꯣꯛ ꯆꯥꯁꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯊꯦꯡꯉꯦꯀꯣ ꯑꯌꯨꯛꯀꯤ ꯁꯣꯔꯥꯠꯅꯤꯅ ꯃꯌꯥꯝ ꯑꯗꯣ ꯅꯦꯇꯣꯟꯅ ꯇꯧꯔꯤꯁꯤꯗ ꯃꯁꯨ ꯅꯨꯄꯤꯁꯦ ꯂꯥꯝꯃꯦ ꯑꯩꯅ ꯑꯦꯄꯜ ꯀꯟꯅ ꯄꯨꯊꯣꯛꯑꯒ ꯄꯤꯖꯔꯤꯀꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩꯅ ꯑꯌꯨꯛꯇꯁꯨ ꯆꯥꯕ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯔꯦ ꯑꯩꯅ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯥ ꯅꯨꯃꯤꯠꯁꯦ ꯃꯁꯨ ꯅꯨꯄꯤꯁꯦ ꯍꯣꯠꯅꯕꯗ ꯂꯣꯏꯔꯕꯅꯤ ꯄꯨꯔꯥ ꯅꯣꯏ ꯃꯃꯥꯗ ꯑꯃꯨꯛ ꯅꯣꯏ ꯃꯃꯥ ꯀꯔꯤ ꯂꯣꯏ ꯆꯥꯗꯣꯏꯅꯣ ꯄꯔꯕꯁꯦ ꯃꯊꯪꯅꯤꯀꯣ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯒ ꯅꯔꯥꯟꯒꯤ ꯃꯕꯨꯛ ꯍꯥꯕꯒꯤ ꯑꯥꯔꯇꯤꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯅꯦꯇꯣꯟꯁꯤꯅ ꯃꯤꯅ ꯄꯨꯅꯔꯛꯄ ꯕꯦꯒ ꯀꯔꯤ ꯀꯔꯥꯗꯣ ꯁꯪꯗꯣꯛꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯠꯃꯨꯛ ꯈꯔ ꯃꯤꯒꯤ ꯄꯨꯔꯛꯄ ꯕꯦꯒꯇꯣ ꯈꯥꯂꯤ ꯆꯠꯄꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨ ꯑꯃꯨꯛ ꯄꯣꯠ ꯈꯔ ꯍꯥꯞꯄꯒꯤꯅꯤ ꯁꯪꯗꯣꯛꯏꯁꯦ ꯃꯥꯁꯨ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯋꯥꯖꯔꯦꯀꯣ ꯑꯗꯨꯝ ꯆꯦꯟꯕꯤꯕꯗ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯇꯧꯔꯦ ꯃꯥꯅ ꯁꯤꯅ ꯐꯥꯁꯇꯤꯞꯀꯤ ꯆꯥꯅꯔꯤꯅꯤ ꯃꯌꯥꯝ ꯐꯥꯁꯇꯤꯞꯀꯤ ꯆꯥꯕꯁꯤꯒꯗꯤ ꯅꯪꯍꯧꯗꯔꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯀꯦꯇꯔꯤꯡ ꯀꯥꯡꯕꯨꯅ ꯇꯧꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯗ ꯂꯣꯏ ꯁꯤꯟꯅꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯄꯤꯛꯑꯕ ꯈꯛꯇꯪ ꯑꯗꯨꯗꯨꯅ ꯆꯟꯗꯔꯦ ꯃꯤꯁꯦ ꯑꯍꯥꯟꯕꯒꯤ ꯑꯗꯨꯝ ꯁꯦꯀꯦꯟ ꯇꯤꯞꯇ ꯑꯣꯏꯅ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯗꯨꯝ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯄꯤꯖꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯩꯗꯤ ꯀꯣꯟꯅ ꯆꯥꯔꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯕꯣꯛꯁꯦ ꯑꯩ ꯇꯥꯟꯅꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯍꯣꯏ ꯑꯃ ꯂꯥꯝꯕ ꯃꯥꯜꯂꯦ ꯕꯣꯛꯁꯥꯏ ꯇꯥꯟꯅꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯃꯥ ꯃꯄꯥꯒ ꯉꯥꯏꯈꯤꯗ꯭ꯔꯦꯅꯦ ꯆꯥꯔꯣ ꯍꯥ ꯏꯆꯦ ꯑꯉꯥꯡ ꯃꯅꯥꯛꯇ ꯐꯝꯖꯒꯦ ꯁꯤ ꯃꯇꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯃꯤꯒꯤ ꯊꯝꯕꯤꯔꯣ ꯑꯗꯨꯃꯥꯏꯗꯣ ꯆꯦ ꯃꯣꯅꯣꯒꯤ ꯑꯃ ꯊꯝꯃꯣ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯁꯣꯔꯥꯠꯀꯤ ꯑꯆꯥ ꯑꯔꯥꯛ ꯀꯔꯤ ꯀꯔꯥꯗꯣ ꯈꯔ ꯂꯣꯏꯁꯜꯂꯝꯃꯒ ꯌꯨꯝꯗ ꯆꯠꯂꯦꯕꯀꯣ ꯁꯣꯔꯥꯠꯇꯣ ꯑꯌꯨꯛ ꯂꯣꯏꯕꯅꯤ나 ꯑꯗꯨꯝ ꯉꯟꯅ ꯂꯣꯏꯁꯜꯂꯕꯅꯤꯅ ꯑꯗꯨ ꯆꯠꯂꯒ ꯃꯥꯃꯤꯗꯤ ꯂꯥꯛꯇꯔꯦ ꯗꯤꯌꯥ ꯄꯄꯥꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯉꯥꯇꯪꯕ ꯂꯥꯛꯏꯅꯤ ꯃꯥꯃꯤꯒ ꯑꯉꯥꯡꯒꯗꯤ ꯂꯩꯍꯧꯔꯦꯀꯣ ꯃꯥꯃꯤꯗꯣ ꯃꯈꯣꯡꯗꯣ ꯃꯥꯏ ꯂꯍꯥꯃꯨꯛ ꯈꯤꯇꯪ ꯁꯤꯡꯂꯤ ꯊꯨꯞꯄꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯠꯇ꯭ꯔꯤꯑꯕꯗꯣ ꯍꯟꯗꯛꯇꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯄꯣꯝꯈꯠꯂꯦ ꯃꯈꯣꯡꯗꯨꯁꯨ ꯑꯗꯨꯏꯗꯤ ꯈꯔꯁꯨ ꯀꯞ ꯈꯣꯠꯅ ꯇꯧꯔꯕꯅꯤꯅ ꯃꯀꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯗꯤꯌꯥ ꯄꯄꯥꯒ ꯑꯩꯒ ꯆꯠꯂꯦ ꯗꯤꯌꯥꯁꯨ ꯊꯅꯝꯃꯦꯀꯣ ꯃꯌꯥꯝ ꯑꯉꯥꯡ ꯌꯥꯝꯃꯒꯀꯣ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃ ꯐꯨꯅꯔꯛꯀꯅꯤ ꯃꯤꯍꯨꯟꯁꯨ ꯀꯩꯅꯣꯝ ꯇꯧꯋꯤꯀꯣ ꯃꯣꯏ ꯂꯥꯎꯅꯕ ꯇꯥꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯄꯗ ꯆꯤꯆꯦꯁꯦ ꯉꯥ ꯆꯥꯝꯅ ꯂꯩꯔꯝꯃꯤꯀꯣ ꯃꯥ ꯉꯥ ꯆꯥꯝꯃꯤꯁꯤ ꯃꯅꯥꯛꯇ ꯃꯥꯏ ꯐꯣꯟꯁꯦ ꯊꯥꯗꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠ ꯂꯩꯔꯝꯃꯤꯕ ꯃꯄꯥꯅ ꯐꯣꯟꯁꯤꯅ ꯂꯩꯔꯤ ꯀꯟꯗꯤꯁꯟꯁꯦ ꯎꯕꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯔꯦ ꯍꯥꯏ ꯃꯥ ꯑꯗꯣ ꯁꯤꯅ ꯁꯩꯔꯦꯡꯅꯤꯀꯣ ꯉꯥꯇꯪꯕꯒꯤ ꯃꯣꯏ ꯁꯥꯒꯩꯒꯤꯗꯤ ꯁꯩꯔꯦꯡꯅ ꯇꯧꯗꯣꯔꯤꯅꯀꯣ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯣ ꯕꯥꯃꯣꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯦ ꯑꯩꯅ ꯆꯠꯄꯗ ꯑꯗꯨꯒ ꯑꯩ ꯆꯠꯂꯒ ꯃꯌꯥꯝ ꯐꯝꯅ ꯂꯩꯔꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯁꯤꯁꯦ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯊꯅꯝꯕꯒꯤ ꯔꯨꯝꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯁꯟꯕꯤꯔꯒꯦ ꯍꯥꯏꯅ ꯑꯁꯤ ꯀꯥꯁꯤꯗ ꯆꯪꯉꯛꯏꯅꯤꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯤꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯐꯣꯜꯃꯣꯜꯅ ꯐꯣꯜꯃꯣꯜ ꯈꯥꯏꯗꯣꯛꯑꯒ ꯂꯣꯏꯁꯟꯕꯤꯔꯒꯦ ꯍꯥꯏꯅ ꯁꯤꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯒꯤꯅꯤ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯅꯤꯒꯤꯗꯤ ꯃꯥꯡꯒꯣꯟꯗ ꯁꯥꯏꯔꯦꯡ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯗꯣꯔꯤꯅꯤꯀꯣ ꯃꯌꯥꯝꯒꯤꯅ ꯃꯄꯥꯟꯗ ꯇꯧꯔꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯒꯤ나 ꯃꯅꯨꯡꯗ ꯑꯣꯏꯅ ꯃꯣꯏ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯏꯟꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅꯀꯣ ꯃꯌꯥꯝ ꯃꯤꯁꯤꯡꯁꯤꯁꯨ ꯆꯥꯔꯒ ꯆꯠꯅꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇꯒꯤꯁꯨ ꯑꯗꯨꯝ ꯂꯥꯡꯅꯔꯛꯄꯒ ꯑꯗꯨꯒꯒꯤ ꯉꯥꯇꯪꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯦꯡꯉꯤꯀꯣ ꯅꯨꯡꯉꯧ ꯉꯟꯅ ꯂꯣꯏꯁꯟꯗꯦ ꯉꯥꯇꯪꯕꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯎꯖꯕꯗꯀꯣ ꯑꯗꯣ ꯃꯥꯏꯕꯅ ꯆꯥꯛ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯅꯁꯨ ꯑꯈꯥꯛ ꯀꯨꯏꯅ ꯉꯥꯏꯅꯅ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯃꯥꯏꯕꯁꯦ ꯂꯥꯛꯑꯦ ꯃꯥꯏꯕꯁꯦ ꯂꯥꯛꯑ ꯂꯣꯏꯔꯒ ꯃꯥꯅ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅ ꯈꯣꯠꯅꯁꯨ ꯇꯧꯅꯕꯅꯤꯅꯦ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯥꯡꯒꯣꯟꯗ ꯆꯥꯔꯤꯗꯣ ꯑꯗꯨ ꯇꯧ ꯂꯣꯏꯔꯒꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯆꯥꯗꯣꯔꯤꯗꯣ ꯑꯗꯣ ꯃꯥꯏꯕ ꯉꯥꯏꯕꯗꯁꯨ ꯆꯥꯛꯀ ꯂꯣꯏ ꯏꯪꯉꯦ ꯃꯥꯏꯕꯁꯨ ꯑꯈꯥꯛ ꯀꯨꯏꯅ ꯃꯥꯁꯨ ꯀꯔꯤ ꯇꯧꯊꯣꯛꯎꯔꯤ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯆꯥꯛ ꯄꯨꯔꯒꯗꯤ ꯆꯠꯄꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯦꯕꯀꯣ ꯆꯥꯛ ꯊꯥꯗꯣꯛꯄ ꯉꯥꯇꯪꯕꯒꯤꯁꯦ ꯑꯗꯨ ꯆꯠꯄ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯁꯦ ꯋꯥꯅꯔꯦ ꯃꯤꯁꯤꯡꯁꯦ ꯉꯥꯏꯕꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯅ ꯆꯤꯆꯦ ꯃꯣꯅꯣꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯂꯅꯤ ꯍꯥꯏꯅ ꯆꯦ ꯃꯣꯅꯣ ꯗꯥꯃꯟꯖꯤꯠ ꯂꯣꯏꯅ ꯊꯣꯛꯅꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯁꯥꯏꯀꯜ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯇꯥꯔꯒ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯒꯠꯂꯛꯏꯀꯣ ꯁꯤꯗ ꯇꯟꯅ ꯏꯆꯥꯅꯨꯄꯤ ꯄꯨꯖꯔꯛꯇ꯭ꯔꯕꯅꯤ
ꯒꯥꯔꯤ ꯉꯥꯏꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯁꯤꯕ꯭ꯔꯥꯇꯤ ꯃꯇꯝ ꯑꯣꯏꯕꯒꯤꯅꯦ ꯒꯥꯔꯤꯁꯨ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯑꯣꯇꯣꯒ ꯑꯃꯐꯥꯎ ꯐꯪꯗꯦ ꯍꯥꯟꯅꯩꯗꯤ ꯑꯗꯨꯝ ꯐꯪꯈꯤꯅꯤ ꯒꯥꯔꯤ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯆꯦ ꯃꯣꯅꯣꯁꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯝꯕꯤꯗ ꯊꯣꯛꯑꯦꯕꯀꯣ ꯃꯥ ꯃꯌꯨꯝꯐꯥꯎ ꯊꯤꯟꯖꯟꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯝꯕꯤ ꯄꯨꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯥꯗꯤ ꯇꯔꯥꯄꯨꯔ ꯕ꯭ꯔꯤꯖ ꯃꯈꯥꯗꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯅꯦꯕ ꯑꯗꯨꯗꯨꯒꯤ Mawa le do mawa tanggali na. Ngomoi. ꯃꯄꯥ ꯃꯆꯥ ꯍꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯅ ꯌꯦꯡ ꯃꯆꯥ ꯅꯨꯄꯤ ꯆꯪꯁꯟꯈꯔꯦ ꯃꯄꯥꯁꯦ ꯎꯕꯗ ꯍꯥꯏ ꯆꯧꯕꯤꯅꯦ ꯑꯃꯁꯨ ꯍꯥꯏ ꯑꯩꯅ ꯀꯟꯅ Dui, tin, char, पाँच, छः, सात, आठ, sumay to pro dama di manu mikia दस, very good. Pana loi puno mang nuai na program to iki. Kai de. Aduna ngasi ja koi pana kita. zamay ni zamay Muska to. ma sumay no miki tuong bro Oh. Mangga. Experience ni. Jangan lebih, थोड़ा चैनलिंग नीचे, Kari ya. बीको दे, bye bye